ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯪꯖꯕꯤꯅꯤꯅ ꯀꯥꯗ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯏꯔꯕ ꯂꯩꯅꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯖꯤꯛ ꯈꯤꯛꯄꯤꯕꯗ ꯂꯩꯅꯥꯅ ꯇꯦꯛꯈꯠꯆꯕꯒꯨꯝ ꯄꯨꯟꯁꯤꯒꯤ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯕꯤꯔꯨꯕꯗꯨꯅ ꯑꯋꯥꯕ ꯈꯖꯤꯛ ꯀꯥꯎꯊꯣꯛꯆꯕꯅꯤ꯫ ꯃꯤꯅꯝꯕ ꯃꯥꯗꯤ ꯂꯩꯒꯅꯤ ꯄꯨꯟꯁꯤ ꯃꯆꯠ ꯑꯣꯏꯕꯅ꯫ ꯅꯪ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯕꯩ ꯐꯣꯝꯗꯣ ꯂꯧꯔꯅꯨꯀꯣ꯫ ꯀꯩꯒꯤꯅꯣꯕ? ꯑꯩꯅ ꯅꯪꯒꯤ ꯃꯥꯃꯨ ꯄ꯭ꯔꯦꯝꯒ ꯇꯥꯟꯅꯔꯨꯔꯒ DUꯗ ꯅꯪꯒꯤ MA ꯇꯝꯅꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯪ ꯀꯔꯤꯁꯨ ꯍꯥꯏꯔꯛꯄ ꯌꯥꯔꯔꯣꯏ꯫ ꯕꯥ, MAꯗꯣ MUꯗ ꯑꯗꯨꯝ ꯇꯧꯒꯦ꯫ ꯍꯟꯗꯛ ꯊꯥꯁꯤꯗ ꯆꯠꯅꯕ ꯇꯤꯀꯦꯠ ꯀꯩꯀꯥ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯔꯗꯕꯅꯤ꯫ ꯂꯝ ꯍꯦꯟꯒꯅꯨ ꯉꯥꯟꯕ꯫ ꯄꯣꯏꯔꯩ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯖꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯈꯝꯕ ꯉꯥꯡꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯗꯤ ꯑꯩꯒꯤ ꯃꯧ ꯑꯣꯏꯕ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯃꯁꯥ ꯐꯅ ꯐꯔꯁꯅꯨ, ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯄꯣꯏꯔꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯅꯤꯡꯉꯦ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯂꯤ꯫ ꯀꯅꯥꯅꯣ ꯇꯟꯖꯥꯁꯤꯗ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯍꯜꯂꯣ? ꯆꯤꯡꯈꯩꯅ ꯀꯩꯅꯣ ꯔꯤꯡ ꯇꯠꯂꯝꯗꯥꯏꯗ ꯀꯣꯜ ꯑꯣꯛꯂꯛꯏꯁꯤꯕ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯒꯦ ꯑꯩꯉꯣꯟꯗ? ꯏꯇꯥꯎ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ꯫ ꯀꯔꯤ ꯃꯊꯥꯅꯣ ꯍꯥꯏꯁꯦ? ꯅꯨꯄꯤꯅ ꯌꯥꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯅꯪꯒꯤꯗꯨꯅ? ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯤ꯫ ꯕꯕꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯣꯏ ꯕꯥꯗꯣ ꯈꯪꯉꯖꯥꯠꯂꯣ ꯅꯪꯅ ꯏꯔꯩ ꯂꯨꯝꯕ ꯆꯠꯄꯗ? ꯈꯪꯕꯁꯨ ꯃꯥꯜꯂꯤ ꯕꯕꯥꯒꯤ ꯋꯥꯍꯩꯗꯨꯅꯗꯤ꯫ ꯑꯗꯣ ꯅꯣꯏ ꯃꯥꯗꯤ ꯈꯪꯉꯕ? ꯈꯪꯗꯦ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯀꯣꯏꯗꯅ ꯁꯠ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤꯗꯧꯅ ꯑꯗꯨ ꯑꯗꯥꯅ ꯇꯧꯔ ꯂꯩꯇ꯭ꯔꯁꯨ꯫ ꯄꯣꯏꯔꯩ ꯉꯥꯟꯕ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯗꯨꯅ ꯏꯇꯥꯎ, ꯑꯩ ꯗꯦꯜꯂꯤꯗ MA ꯇꯝꯊꯕ ꯆꯠꯄ ꯇꯥꯔꯦ꯫ ꯆꯤꯡꯈꯩꯗꯨ ꯅꯨꯡꯉꯥꯏꯇꯅ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ? ꯑꯁ, ꯗꯦꯜꯂꯤꯗ ꯆꯠꯇ꯭ꯔꯁꯨ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯝꯊꯕ ꯌꯥꯏ ꯀꯩꯅꯣ꯫ ꯆꯠꯄꯕꯨꯗꯤ ꯈꯔ ꯋꯥꯠꯈꯤꯅꯤ꯫ ꯑꯗꯣ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯏꯔꯩ ꯍꯣꯏꯔꯣꯝꯗ ꯍꯣꯔꯦꯟ ꯑꯝꯇ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯆꯠꯂꯨꯁꯤ꯫ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯑꯇꯣꯞꯄ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯏꯔꯩ ꯐꯥꯎꯗꯤ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯏꯇꯥꯎꯒꯤꯗꯃꯛ ꯅꯇꯥꯎꯅ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯣꯔꯦꯟ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ꯫ ꯂꯥꯛꯑꯣ꯫ ꯑꯗꯨꯗꯤ ꯊꯝꯃꯒꯦ꯫ ꯍꯣꯏ꯫ ꯀꯣꯐꯤ ꯀꯦꯐꯦ ꯑꯃꯗꯅꯤ꯫ ꯄꯨꯅꯤꯜꯅ ꯖꯤ, ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦꯗ? ꯖꯤ, ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ꯫ ꯀꯩꯗꯧꯅꯔꯨꯅꯦ ꯑꯃꯅ ꯑꯃꯗ ꯋꯥꯂꯣꯗꯨꯅ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯣ꯫ ꯗꯥ, ꯑꯩꯈꯣꯏ ꯄꯥꯎꯅ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡ ꯊꯥꯔꯛꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯁꯤꯔꯣ? ꯗꯥ, ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯂꯣꯠ ꯂꯣꯠꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯐꯖꯅ ꯁꯣꯜꯚ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ? ꯑꯗꯨꯗꯤ ꯄꯥꯎꯅ ꯃꯔꯣꯜ ꯑꯃ ꯇꯛꯁꯤꯜꯂꯛꯄꯅꯦ꯫ ꯑꯩꯁꯨ ꯀꯣꯛꯁꯦ ꯉꯥꯎꯔꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯃꯥꯏꯀꯦꯜ ꯍꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯃꯥꯏꯀꯦꯜ ꯊꯣꯛꯂꯛꯑꯕ ꯍꯥꯏꯁꯦ? ꯊꯣꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯟ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯆꯠꯂꯨꯕ ꯉꯝꯗ꯭ꯔꯤ꯫ ꯁꯟꯗꯦꯗ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯆꯠꯂꯨꯁꯤ ꯌꯥꯏꯗꯅ? ꯍꯣꯏ, ꯆꯠꯂꯨꯁꯤ ꯌꯥꯏꯌꯦ꯫ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯄ꯭ꯔꯦꯝꯆꯥꯟ ꯌꯥꯝ ꯁꯥꯎꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯒꯔꯥꯖꯇ ꯒꯥꯔꯤ ꯈꯥꯝꯃꯝꯂꯕ ꯃꯇꯨꯡ ꯂꯥꯛꯇꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯃꯥ, ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯃꯄꯥꯟꯗ, ꯁꯠ ꯊꯣꯛꯂꯛꯑꯣ꯫ ꯋꯥꯠꯇꯕꯤꯅ ꯀꯔꯤꯅꯣ ꯊꯕꯛ ꯍꯜꯂꯛꯄꯁꯤꯕꯣ ꯅꯦꯅꯥ ꯇꯥꯅ ꯍꯜꯂꯛꯇꯦ, ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯍꯜꯂꯛꯏꯁꯤꯕꯣ? ꯑꯣꯍꯣ, ꯂꯥꯛꯆꯔꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯄ꯭ꯔꯦꯝꯆꯥꯟ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯂꯤꯠꯂꯨꯔꯤꯕ ꯀꯣꯠ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯜꯂꯛꯑꯝꯈꯤꯔꯣꯏꯅꯦ ꯃꯃꯥ? ꯍꯜꯂꯛꯇ꯭ꯔꯤ ꯃꯣꯏ ꯄꯥꯕꯨꯡ꯫ ꯅꯍꯥꯟꯈꯩ ꯍꯜꯂꯛꯄ ꯃꯇꯝꯕꯨꯗꯤ ꯍꯟꯇꯣꯛꯑꯕꯅꯤ꯫ ꯍꯜꯂꯛꯈꯤꯔꯣꯏ꯫ ꯀꯣꯐꯤꯒ ꯄꯨꯛ ꯊꯟꯅ ꯊꯛꯂꯒ ꯅꯦꯅꯥ ꯇꯥꯅ ꯍꯜꯂꯛꯇꯣꯏꯅꯤ ꯅꯆꯥꯅꯨꯄꯥꯗꯣ꯫ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯃꯥꯒꯤ ꯀꯣꯐꯤ ꯁꯔꯨꯛꯇꯣ ꯑꯃꯨꯛ ꯂꯣꯟꯗꯅꯕ꯫ ꯄ꯭ꯔꯦꯝꯆꯥꯟ ꯏꯁꯥꯎ ꯁꯥꯎꯅ ꯃꯃꯥ, ꯅꯪ ꯉꯥꯡꯍꯧꯔꯣꯀꯣ, ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯕꯁꯨ ꯂꯩ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ
ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯈꯤ꯫ ꯋꯥꯠꯇꯕꯤꯅ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩꯗ, ꯑꯃꯅꯁꯨ ꯋꯥꯠꯇꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯄꯦꯜꯂꯕꯖꯥꯠꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯏꯃꯥ ꯏꯄꯥꯅꯒꯗꯤ ꯑꯩ ꯄꯣꯛꯄꯗ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯗꯅ ꯋꯥꯠꯇꯕꯤ ꯀꯥꯏꯅ ꯀꯧꯕꯤꯔꯝꯃꯤꯅꯦꯕ꯫ ꯍꯧꯖꯤꯛꯅ ꯄꯪꯋꯥꯠꯇ ꯋꯥꯠꯂꯦ꯫ ꯄꯨꯟꯁꯤꯁꯦ ꯏꯃꯧꯁꯨ ꯋꯥꯠꯂꯦ, ꯏꯁꯨꯁꯨ ꯋꯥꯠꯂꯦ, ꯈꯪꯗ꯭ꯔꯦꯗ ꯂꯣꯏꯅ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯄ꯭ꯔꯦꯝꯆꯥꯟ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯋꯥꯠꯇꯕꯤꯅ ꯃꯣꯏ ꯕꯕꯥ ꯀꯗꯥꯏꯗꯅꯣ ꯑꯗꯨꯛ ꯐꯪꯅ ꯊꯣꯛꯄꯤꯔꯛꯏꯗꯨꯕꯣ? ꯑꯩꯅ ꯅꯣꯡꯃ ꯅꯉꯣꯟꯗ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯃꯐꯝ ꯑꯃ ꯂꯩꯅꯕꯒꯤ ꯍꯥꯏꯅꯈꯤꯕꯗꯣ, ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯃꯐꯝꯗꯣ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯤ꯫ ꯑꯗꯨꯒꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯃꯥ꯫ ꯑꯗꯣ ꯕꯨꯡ ꯂꯥꯛꯂꯒ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯣꯏ ꯕꯕꯥ? ꯍꯥꯏ ꯀꯗꯥꯏꯗꯒꯤꯅꯣ, ꯃꯥ ꯉꯥꯏꯔ ꯂꯩꯔꯗꯤ ꯃꯄꯨꯗꯨꯒꯤ ꯃꯌꯨꯝ ꯍꯟꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯆꯠꯂꯒꯦ꯫ ꯅꯆꯥꯅꯨꯄꯥꯗꯤ ꯀꯣꯐꯤꯒꯗꯣ ꯃꯕꯨꯛ ꯀꯥꯏꯈꯩ ꯊꯛꯆꯔꯁꯅꯨ꯫ ꯍꯣꯏ ꯃꯣꯏ ꯕꯕꯥ꯫ ꯄ꯭ꯔꯦꯝꯆꯥꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯠꯇꯕꯤ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯀ ꯃꯥꯟꯅꯖꯕ ꯉꯝꯖꯄꯣꯟꯇꯦꯗ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯀꯤꯆꯟ ꯇꯝꯅ ꯆꯪꯈꯤ꯫ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯅꯤꯜ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯀꯤꯆꯟꯗꯅꯤ ꯆꯥꯎꯕꯅ ꯏꯃꯥ ꯄꯨꯡ ꯍꯜꯂꯕ ꯃꯥꯜꯂꯦ, ꯒꯔꯥꯖꯇ ꯒꯥꯔꯤ ꯊꯧꯖꯤꯟꯈꯤꯕ ꯃꯈꯣꯜ ꯇꯥꯏ꯫ ꯍꯜꯂꯛꯄ ꯌꯥꯔꯦ ꯈꯟꯗꯅ ꯏꯃꯥꯅ ꯒꯦꯠꯀꯅꯦ ꯑꯝꯇ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯂꯣꯟꯊꯣꯛ ꯂꯣꯟꯁꯤꯟ ꯇꯧꯕꯗꯣ ꯋꯥꯏ ꯍꯥꯏꯗꯅ ꯄꯨꯅꯤꯜ ꯒꯦꯠꯇꯨ ꯅꯤꯡꯊꯤꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯃꯃꯥ ꯀꯧꯗꯨꯅ ꯏꯃꯥ, ꯏꯃꯥꯎ, ꯏꯃꯥ! ꯑꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯤꯗꯣ, ꯂꯥꯛꯄꯒ ꯎꯔꯧ ꯊꯔꯥꯎꯕꯤꯁꯦ꯫ ꯑꯣꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯤꯆꯟꯗꯩ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯅ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯋꯥꯕ ꯋꯥꯔꯝꯃꯅꯤꯗ, ꯑꯃꯅ ꯑꯃꯨꯛ ꯀꯧ ꯑꯃꯅ ꯑꯃꯨꯛ ꯀꯧ ꯀꯣꯏꯀꯧ ꯀꯧꯕꯗ꯫ ꯀꯩꯗꯧꯔꯦ ꯕꯣꯡ, ꯂꯥꯛꯄꯒ ꯎꯔꯧ ꯊꯔꯥꯎꯔꯤꯗꯨꯕꯣ? ꯏꯁꯤꯡ ꯑꯍꯤꯡꯕ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯠꯇꯕꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯍꯩꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯏꯁꯤꯡꯗꯣ ꯅꯁꯥꯅ ꯈꯪꯅ ꯄꯨꯊꯣꯔꯛꯅꯕ ꯊꯕꯛꯇꯤ ꯇꯧꯗꯦ, ꯅꯪꯅ ꯇꯧꯔꯤꯕ? ꯍꯅꯨꯊꯪꯁꯤꯗ ꯇꯛꯑꯦꯅꯦ, ꯎꯀꯥꯏꯗꯤ ꯐꯖꯅ ꯇꯛꯑꯦꯕ ꯅꯄꯥꯅ ꯆꯪꯗꯅ ꯑꯩꯁꯦ꯫ ꯅꯪ ꯔꯨꯝꯗꯅꯦ ꯐꯤꯜꯇꯔꯗ ꯌꯥꯎꯗ꯭ꯔꯕ ꯏꯁꯤꯡꯗꯣ? ꯉꯁꯥꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯐꯤꯜꯇꯔꯒꯤ ꯏꯁꯤꯡꯗꯨꯗꯤ꯫ ꯑꯩꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤꯗ ꯅꯪꯒꯤ ꯔꯨꯝꯒꯤ ꯐꯤꯜꯇꯔꯗꯨꯗ ꯆꯥꯎꯕꯅ ꯏꯁꯤꯡ ꯍꯥꯞꯍꯜꯂꯝꯃꯤꯗꯨꯕꯣ? ꯑꯗꯨꯗꯤ ꯌꯧꯔꯝꯃꯅꯤ, ꯑꯩ ꯔꯨꯝꯗ ꯑꯣꯏꯅ ꯊꯛꯎꯔꯒꯦ꯫ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗ꯭ꯔꯦ꯫ ꯄ꯭ꯔꯦꯝꯆꯥꯟ ꯄꯥꯎꯅꯥ ꯕꯖꯥꯔ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯕꯤꯜꯗꯤꯡꯗꯨ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯇꯥꯃꯣ, ꯃꯐꯝꯁꯦ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯇꯥꯃꯣꯅ ꯌꯦꯡꯕꯤꯔꯣꯅꯦ, ꯑꯗꯨꯒ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯩꯈꯣꯏꯗꯤ ꯑꯊꯨꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯇꯥꯃꯣ꯫ ꯄ꯭ꯔꯦꯝꯆꯥꯟ ꯕꯤꯜꯗꯤꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯂꯕ ꯃꯇꯨꯡ ꯏꯅꯥꯎꯁꯤꯡꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯃꯜꯗꯨ ꯑꯩ ꯄꯤꯔꯒꯦ꯫ ꯃꯃꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯟꯇꯤꯛꯅꯔꯔꯣꯏ, ꯃꯐꯝꯁꯦ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯇꯥꯃꯣ ꯂꯥꯛꯂꯤꯕ ꯇꯥꯡ 2ꯁꯤꯗ ꯆꯦ ꯆꯥꯡ ꯄꯩꯁꯥ ꯀꯩꯀꯥ ꯂꯣꯏꯁꯤꯟꯅꯔꯁꯦ, ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ? ꯍꯣꯏ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯅꯌꯥꯝꯕꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯇꯥꯡ 2ꯁꯤꯗ ꯁꯣꯏꯗꯅ ꯊꯦꯡꯅꯔꯁꯤꯅꯦ, ꯅꯌꯥꯝꯕ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯗꯤ ꯅꯅꯥꯎ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯄ꯭ꯔꯦꯝꯆꯥꯟ ꯄꯥꯛ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯂꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯙꯨꯞ ꯀꯠꯅꯕ ꯏꯔꯩ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯇꯥꯛꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯏꯔꯩꯒ ꯆꯤꯡꯈꯩꯒꯁꯨ ꯏꯔꯩꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕ ꯗꯨꯀꯥꯟ ꯃꯌꯥꯗꯨꯗ ꯕꯥꯏꯛꯇꯨ ꯈꯥꯝꯂꯝꯂꯒ ꯃꯈꯣꯡꯅ ꯇꯞꯂꯤ ꯏꯔꯩꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯈꯩꯅ ꯏꯇꯥꯎ, ꯅꯪ ꯗꯥꯎꯗꯤ ꯌꯥꯕꯖꯥꯠꯅꯤꯍꯦ꯫ ꯀꯃꯥꯏꯅ ꯗꯥꯎ ꯌꯥꯔꯤꯕ? ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯊꯦꯡꯅ ꯊꯣꯛꯂꯛꯑꯒ ꯀꯗꯥꯏꯗ ꯗꯥꯎ ꯌꯥꯔꯤꯅꯣꯕ? ꯑꯄꯪ, ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤꯁꯦ ꯁꯤꯗ ꯀꯧꯊꯣꯛꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯔꯩꯒ ꯎꯅꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯍꯣꯏꯍꯦ ꯎꯅꯍꯟꯅꯤ ꯀꯔꯤꯅꯣ, ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯅꯤꯡꯉꯥꯏ ꯁꯨꯝ ꯇꯧꯔ ꯂꯩꯔꯤꯁꯤꯕꯣ, ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ꯫ ꯆꯤꯡꯈꯩ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯈꯔ ꯄꯤꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯑꯕꯨꯡꯉꯣ, ꯗꯗꯥ ꯀꯩꯅꯣꯝ ꯊꯪꯒꯦꯅꯦ, ꯁꯤꯗ ꯂꯥꯎꯅꯦ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯗꯗꯥ? ꯆꯤꯡꯈꯩ ꯃꯈꯨꯠꯀꯗꯨ ꯊꯤꯜꯂꯗꯨꯅ ꯇꯨ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯈꯪꯕ꯭ꯔꯥ? ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯏꯔꯩꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯤꯜꯂꯗꯨꯅ
ꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗꯔꯣ ꯍꯥꯏꯁꯦ? ꯍꯣꯏ ꯃꯥꯅꯤ, ꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗꯤ ꯆꯦꯇꯣꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯍꯣꯏꯅꯦ, ꯅꯣꯏ ꯆꯦꯇꯣꯟꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯣ ꯕꯨꯡꯉꯣ? ꯗꯗꯥ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯒꯦꯕ꯫ ꯀꯧꯕꯗꯤ ꯀꯧꯊꯣꯛꯄꯤꯔꯛꯀꯦ, ꯑꯗꯣ ꯃꯣꯏ ꯄꯨꯄꯨꯗꯣ ꯂꯩꯔꯝꯃꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ? ꯑꯁ ꯑꯕꯨꯡꯉꯣ, ꯅꯣꯏ ꯆꯦꯇꯣꯟꯒꯤ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯣ, ꯊꯣꯡꯒꯥꯜꯗ ꯆꯦꯇꯣꯟ ꯎꯅꯅꯤꯅ ꯅꯨꯄꯥ ꯑꯅꯤ ꯂꯩꯍꯧꯋꯦꯅ꯫ ꯍꯣꯏ ꯍꯥꯏꯔꯝꯒꯦ, ꯑꯗꯣ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯒ ꯊꯝꯃꯝꯃꯨꯀꯣ ꯗꯗꯥ꯫ ꯊꯝꯃꯝꯒꯦ꯫ ꯑꯉꯥꯡꯗꯣ ꯏꯔꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯉꯥꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯕꯗ ꯏꯔꯩꯗꯨ ꯏꯉꯛꯉꯛꯅ, ꯇꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯇꯨꯁꯟꯅꯤꯅꯦ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ, ꯆꯦꯇꯣꯟ, ꯑꯁꯤꯗꯅꯦ ꯅꯨꯄꯥ ꯑꯅꯤ ꯂꯩꯍꯧꯋꯦꯕꯀꯣ, ꯃꯣꯏꯅ ꯍꯥꯏꯕ ꯆꯦꯇꯣꯟ ꯎꯅꯕ ꯂꯥꯛꯏꯅꯦ ꯍꯥꯏ, ꯑꯗꯣ ꯅꯪ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯍꯧꯋꯤꯉꯣ ꯆꯦꯇꯣꯟ꯫ ꯏꯔꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯝꯃꯤ, ꯂꯥꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯄꯣꯏꯔꯩ ꯍꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯏꯔꯩꯁꯨ ꯄꯣꯏꯔꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯗ ꯎꯕꯗ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦꯗ ꯍꯥꯏꯔꯛꯂꯤ, ꯑꯩ ꯍꯣꯏ ꯇꯛꯁꯤꯟꯕꯁꯦ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯒꯦ ꯕꯨꯡꯉꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯦꯇꯣꯟ ꯑꯩ ꯃꯣꯏꯗ ꯍꯥꯏꯔꯝꯒꯦ꯫ ꯍꯥꯏꯔꯝꯃꯣ꯫ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ, ꯀꯩꯅꯣ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯑꯣꯟꯊꯣꯛ ꯊꯨꯅ ꯊꯣꯛꯂꯛꯈ꯭ꯔꯦꯗ꯫ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯝꯃꯅꯤꯕ, ꯑꯩ ꯈꯪꯉꯤ, ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯏꯁꯦ꯫ ꯆꯤꯡꯈꯩꯅ, ꯈꯪꯈ꯭ꯔꯄꯣꯠꯅꯤꯍꯦ, ꯅꯪꯅ ꯈꯪꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯪꯁꯅꯥ ꯑꯣꯏꯅ ꯇꯧꯔꯗꯅ, ꯀꯅꯥ ꯈꯪꯅꯦ ꯊꯣꯛꯂꯛꯑꯒꯦ ꯆꯠꯂꯝꯃꯣꯅ ꯍꯥꯏꯔꯝꯕꯁꯨ꯫ ꯑꯉꯥꯡꯗꯣ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯗꯗꯥ, ꯆꯦꯇꯣꯟꯗꯣ ꯋꯥꯍꯩ ꯇꯛꯁꯤꯟꯕ ꯂꯣꯏꯍꯧꯗꯣꯔꯦ, ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯛꯂꯛꯀꯦꯅ ꯍꯥꯏꯍꯧꯋꯤ, ꯑꯗꯨ ꯑꯩ ꯑꯆꯥꯄꯣꯠ ꯄꯤꯔꯛꯑꯣ꯫ ꯆꯤꯡꯈꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯌꯥꯎꯕ ꯈꯥꯎꯗꯣ ꯑꯉꯥꯡꯗꯨꯗ ꯄꯤꯔꯗꯨꯅ, ꯁꯤꯁꯦ ꯅꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯧꯔꯣꯆꯣ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ, ꯆꯥꯃꯤꯟꯅꯧꯔꯒꯦ꯫ ꯑꯉꯥꯡꯗꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯤꯡꯈꯩ ꯄꯣꯏꯔꯩꯗꯣ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯍꯧꯖꯤꯛꯀꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯊꯃꯣꯏꯒꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯅꯤꯅꯦ ꯏꯇꯥꯎꯗꯤ, ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯁꯥꯂꯥ? ꯄꯣꯏꯔꯩ ꯑꯉꯥꯡꯗꯨꯅ ꯇꯝꯅꯔꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯐꯥꯎꯖꯩ ꯊꯃꯣꯏꯅꯨꯡꯗꯨꯗ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯇꯞꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯆꯤꯡꯈꯩꯅ, ꯀꯔꯤ ꯈꯣꯡ ꯈꯨꯇꯥꯡꯅꯣ ꯁꯤꯕꯣ? ꯈꯤꯇꯪꯁꯨ ꯂꯥꯎꯅ ꯊꯥꯡꯉꯛꯄ ꯌꯥꯗ꯭ꯔꯖꯥꯠꯂꯣ? ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯁ! ꯑꯄꯤꯛꯄ ꯃꯈꯣꯡꯁꯤꯅ ꯀꯌꯥꯝ ꯂꯥꯎꯅ ꯊꯥꯡꯉꯛꯇꯣꯏꯅꯣ? ꯑꯗꯨꯝ ꯌꯧꯖꯔꯛꯁꯅꯤ꯫ ꯁꯤꯌꯥ! ꯅꯨꯡꯕ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯀꯟꯈꯠꯄꯤꯒ ꯍꯧꯔꯦꯅꯦ꯫ ꯀꯟꯈꯠꯄ ꯅꯠꯇꯦꯀꯣ? ꯑꯣ ꯈꯪꯖꯔꯦ, ꯅꯇꯥꯎꯅ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯏꯔꯩ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯂꯗꯨꯅ, ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯣꯅ ꯍꯥꯏꯖꯈ꯭ꯔꯗꯨꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯝꯍꯦꯜꯂꯦ꯫ ꯄꯣꯏꯔꯩ ꯂꯠꯂꯤꯒ ꯇꯧꯔꯗꯨꯅ, ꯀꯩꯅꯣꯅꯦ, ꯑꯩꯗꯣ ꯍꯟꯗꯛ ꯊꯥꯁꯤꯗ ꯗꯦꯜꯂꯤꯗ MA ꯇꯝꯕ ꯆꯪꯈ꯭ꯔꯅꯤ, ꯑꯗꯨꯒꯤ ꯅꯪꯗꯣ ꯁꯨꯝ ꯎꯅꯤꯡꯉꯛꯄ, ꯑꯗꯨꯗ ꯆꯤꯡꯈꯩ ꯍꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯦ ꯅꯪꯉꯣꯟꯗ? ꯏꯔꯩ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯑꯗꯨꯃꯛ ꯇꯥꯏ꯫ ꯆꯤꯡꯈꯩꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ, ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯏꯔꯩ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯇꯥꯎ ꯄꯣꯏꯔꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯏꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ, ꯅꯪꯅ ꯈꯪꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯄꯤꯕꯤꯔꯣꯗꯅ꯫ ꯏꯔꯩꯁꯨ ꯃꯥꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯝꯕꯗꯨ ꯈꯣꯝꯖꯤꯟꯗꯨꯅ, ꯑꯩꯁꯨ ꯗꯥ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯒꯤ ꯈꯦꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯗꯥ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯍꯟꯈꯤꯗꯕꯅꯤ꯫ ꯄꯣꯏꯔꯩꯗꯨ ꯍꯔꯥꯎꯅ, ꯏꯃꯨꯡ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅꯒꯗꯕ ꯅꯠꯇꯦ ꯏꯔꯩ, ꯅꯨꯡꯁꯤꯅꯒꯗꯧꯔꯤꯕ ꯊꯃꯣꯏ ꯑꯅꯤꯗꯨꯗ ꯄꯨꯛꯆꯦꯜ ꯁꯪꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯇꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅ ꯃꯥꯌꯣꯛꯅꯒꯦ, ꯊꯧꯅꯥ ꯐꯅ꯫ ꯏꯔꯩ ꯏꯀꯥꯏꯅ ꯂꯨꯞꯊꯔꯗꯨꯅ, ꯍꯣꯏ, ꯑꯩ ꯌꯥꯔꯒꯦ ꯗꯥ ꯄꯣꯏꯔꯩ꯫ ꯄꯣꯏꯔꯩꯗꯨ ꯌꯥꯝ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩꯔꯣ ꯏꯔꯩ? ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯆꯤꯡꯈꯩꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯋꯥꯔꯤ ꯃꯈꯥꯗꯤ ꯍꯣꯔꯦꯟ ꯐꯣꯟꯗ ꯑꯣꯏꯅ ꯁꯥꯟꯅꯔꯣꯅꯦ꯫ ꯄꯣꯏꯔꯩꯗꯨ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯂꯤ, ꯀꯩꯅꯣ, ꯅꯝꯕꯔ ꯂꯩꯇꯦ ꯑꯩꯉꯣꯟꯗ, ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯅꯝꯕꯔ ꯂꯧꯈꯤꯁꯦ꯫ ꯑꯁ ꯆꯨꯝꯃꯤꯅꯦꯍꯦ, ꯍꯣ, ꯅꯝꯕꯔꯗꯣ ꯑꯩ WhatsAppꯇ ꯊꯥꯔꯛꯑꯒꯦ, ꯌꯨꯝ ꯌꯧꯕꯒ, ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯌꯥꯔꯦ, ꯑꯗꯣ ꯏꯔꯩ ꯅꯪꯁꯨ ꯆꯪꯉꯣꯀꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯀꯣꯜ ꯇꯧꯔꯛꯑꯒꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯁꯨ ꯍꯟꯈ꯭ꯔꯦ꯫ ꯏꯔꯩꯁꯨ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯌꯨꯝ ꯆꯪꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯎꯕ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫
ꯄꯨꯅꯤꯜ ꯀꯤꯆꯟꯒꯤ ꯊꯣꯡꯕꯥꯗꯨꯗꯩ ꯆꯤꯞꯊꯔꯗꯨꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯗꯥ ꯆꯥꯎꯕ? ꯆꯥꯎꯕ ꯃꯃꯥꯏꯒꯗꯣ ꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯉꯁꯤꯗꯤ ꯆꯥꯛꯈꯥꯎ ꯑꯃ ꯊꯣꯡꯉꯤ, ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯂꯤ, ꯑꯗꯨꯒ ꯇꯨꯡꯍꯟꯕꯤ ꯑꯃ ꯇꯥꯎꯔꯦ ꯕꯨꯡ꯫ ꯑꯣ, ꯑꯗꯣ ꯆꯥꯛꯇꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗ꯭ꯔꯤ, ꯍꯣꯔꯦꯟ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯔꯒ ꯗꯥ ꯆꯥꯎꯕꯅ ꯑꯩꯒꯤ ꯔꯨꯝꯗ ꯄꯨꯈꯠꯄꯤꯔꯝꯃꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯄꯨꯅꯤꯜꯅ ꯀꯤꯆꯟꯗ ꯍꯦꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥꯡ ꯑꯃ ꯌꯣꯛꯅꯩ꯫ ꯄꯨꯅꯤꯜ ꯊꯋꯥ ꯁꯥꯗꯅ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯃꯨꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯛꯇꯥꯁꯦ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯋꯣꯏꯕ, ꯃꯨꯛꯈꯥꯏꯕꯤꯒꯁꯨ ꯇꯧꯖ ꯁꯥꯔꯤ ꯉꯛꯈꯥ ꯃꯥꯅ꯫ ꯑꯩꯅ ꯈꯪꯂꯤꯕꯁꯤꯡꯁꯦ ꯃꯥꯅ ꯎꯔꯝꯒꯗꯤ ꯏꯄꯥꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦꯀꯣꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯔꯣꯏ, ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯈꯪꯖꯔꯛꯄ ꯃꯤꯀꯨꯞꯇꯣ ꯉꯥꯏꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯋꯥꯏ ꯋꯥꯖꯕ ꯍꯥꯏꯕꯗꯣ ꯅꯪ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯏꯄꯥꯒꯤ ꯕꯨꯡ꯫ ꯏꯄꯥꯗꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯅ ꯐꯠꯇꯕ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏꯃꯤꯠꯅ ꯎꯔꯤꯉꯩ ꯀꯟꯅꯤꯡꯕ ꯐꯥꯎꯏ꯫ ꯐꯅ ꯉꯥꯡꯅ ꯁꯛꯅꯔꯕꯁꯨ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯏꯄꯥꯅ ꯃꯤꯔꯥꯏꯕ ꯂꯩꯇꯦꯀꯣ, ꯃꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯟꯕ ꯐꯩ꯫ ꯋꯥꯇꯕꯤ ꯀꯤꯆꯟꯗ ꯆꯪꯂꯛꯄꯒ ꯃꯄꯨꯔꯣꯏꯕꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯝ? ꯁ꯭ꯋꯥꯏꯗ ꯂꯥꯏ ꯑꯣꯛꯅꯕꯗꯧꯅ ꯇꯧꯔꯝꯃꯤꯁꯤꯕ? ꯍꯣ, ꯑꯣꯛꯅꯔꯤ ꯂꯥꯏꯗꯣ ꯃꯆꯥꯒ ꯅꯠꯇꯦ ꯑꯣꯛꯅꯔꯤꯁꯤꯀꯣ, ꯂꯥꯏꯁꯦ ꯑꯆꯧꯕꯅꯤ ꯈꯪꯉꯕ? ꯀꯤꯆꯟꯗ ꯄ꯭ꯔꯨꯞꯀ ꯆꯪꯈꯤ꯫ ꯋꯥꯇꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯆꯥꯎꯕꯅ ꯇꯥꯏꯅꯤꯡꯗꯕ ꯃꯊꯛꯇꯨꯗ ꯃꯌꯥꯝ ꯆꯥꯅꯕ ꯆꯥꯛ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯨꯝꯕꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯄꯨꯅꯤꯜꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯅ ꯑꯃꯨꯛ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤ꯫ ꯄ꯭ꯔꯦꯝꯆꯥꯟ ꯕꯣꯏꯁꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯆꯥꯛꯇꯨ ꯈꯣꯠꯊꯗꯨꯅ ꯆꯥꯕ ꯍꯧꯔꯒ ꯆꯥꯎꯕ, ꯅꯪꯅ ꯁꯦꯝꯂꯤꯕ ꯆꯥꯛꯇꯨꯕꯨ ꯑꯃꯗꯨꯒꯤꯔꯣ? ꯑꯧ ꯃꯥꯅꯦ ꯄꯥꯎ꯫ ꯍꯧꯖꯤꯛꯃꯛ ꯆꯥꯈꯤꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤꯅꯦ ꯆꯥꯛꯁꯦ, ꯍꯣꯔꯦꯟ ꯑꯗꯣꯝꯅ ꯆꯥꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟꯅ ꯇꯞꯅ ꯁꯦꯝꯂꯣ ꯕꯨꯡꯒꯤꯗꯤ꯫ ꯄꯥꯎꯡꯒ ꯏꯃꯥꯒ ꯍꯥꯟꯅ ꯆꯠꯊꯣꯛꯄꯤꯔꯣ, ꯑꯩꯗꯤ ꯁꯤ ꯂꯣꯏꯔꯒ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯋꯥꯇꯕꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯆꯥꯎꯕ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛꯁꯤ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ꯫ ꯅꯅꯥꯎꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨꯕꯨꯗꯤ ꯏꯃꯥꯅ ꯆꯥꯛ ꯇꯣꯛꯂꯒ ꯁꯦꯝꯂꯒꯦ, ꯃꯥꯒꯤ ꯀꯥꯅ ꯊꯝꯕꯤꯔꯝꯂꯒꯦ꯫ ꯄ꯭ꯔꯦꯝꯆꯥꯟ ꯑꯃꯗꯤ ꯋꯥꯇꯕꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯥꯎꯕꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯋꯥꯇꯕꯤꯅ ꯄꯨꯅꯤꯜꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯁꯦꯝꯂꯗꯨꯅ ꯃꯆꯥꯒꯤ ꯔꯨꯝꯗ ꯊꯝꯕ ꯀꯥꯔꯛꯂꯤ꯫ ꯊꯣꯡꯖꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯥꯔꯛꯂꯤ ꯃꯆꯥꯅꯨꯄꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯈꯣꯟꯀꯟ ꯈꯟꯅꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯨ꯫ ꯋꯥꯇꯕꯤ ꯄꯨꯅꯤꯜꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ ꯃꯄꯥꯟꯗꯒꯤ꯫ ꯄꯨꯅꯤꯜ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯅꯥꯅꯣ? ꯏꯃꯥꯅꯤꯅꯦ ꯍꯩ꯫ ꯄꯨꯅꯤꯜ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯥꯏꯌꯨ꯫ ꯐꯣꯟꯗꯨ ꯕꯦꯠ ꯁꯥꯏꯗꯇꯨꯗ ꯊꯝꯂꯝꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯂꯥꯛꯂꯒ ꯍꯥꯡꯂꯤ꯫ ꯋꯥꯇꯕꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯂꯛꯄꯒ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯆꯥꯛ ꯄ꯭ꯂꯦꯠꯇꯨ ꯊꯝꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡꯗꯨ ꯅꯤꯡꯊꯤꯖꯅ ꯊꯥꯕꯤꯔꯝꯂꯕ ꯃꯇꯨꯡ ꯄꯨꯅꯤꯜꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯂꯤ꯫ ꯕꯨꯡ, ꯏꯃꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ, ꯆꯥꯛꯁꯤ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨꯀꯣ, ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ꯫ ꯅꯤꯡꯊꯤꯖꯅ ꯇꯞꯅ ꯏꯔꯦꯟ ꯆꯦꯅꯥꯎ ꯋꯥꯔꯤ ꯁꯥꯅꯨ꯫ ꯃꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯁꯥꯎꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏꯀꯣ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ, ꯏꯃꯥ ꯊꯣꯛꯑꯒꯦ꯫ ꯄꯨꯅꯤꯜ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯦꯠ ꯁꯥꯏꯗꯇ ꯊꯝꯈꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯈꯠꯂꯗꯨꯅ ꯍꯜꯂꯣ꯫ ꯑꯁꯣꯝꯗꯩ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯣꯜꯗꯨ ꯇꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯨꯅꯤꯜ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯗꯨꯅ ꯍꯟꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯅꯤꯜꯁꯨ ꯄꯤꯁꯨꯝ ꯌꯦꯠꯇꯨ ꯊꯥꯡꯒꯠꯂꯒ ꯃꯆꯤꯟꯗꯨꯁꯨ ꯁꯦꯞꯀꯠꯂꯗꯨꯅ ꯃꯤꯅꯤꯠ 5 ꯐꯥꯎ ꯐꯥꯗꯕꯁꯤꯗ ꯀꯌꯥꯝ ꯋꯥꯔꯖꯥꯠꯅꯣ, ꯉꯥꯏꯍꯥꯛ ꯄꯥꯏꯕꯒꯁꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯈꯪꯍꯟꯒꯦꯕ, ꯍꯌꯦꯡꯗꯤ ꯑꯩꯒꯤꯗꯤ ꯈꯪꯍꯟꯒꯦ꯫ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤ ꯈꯟꯗꯨꯅ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯒ ꯅꯪꯅ ꯑꯩꯕꯨ ꯏꯒꯅꯣꯔ ꯇꯧꯕ ꯍꯧꯔꯛꯂꯕ꯫ ꯇꯝꯂꯝꯕꯅꯤ ꯅꯨꯡꯗ ꯃꯃꯥꯅ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯈꯨꯗꯣꯜ ꯑꯣꯏꯅ, ꯂꯩꯇꯦꯡ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯍꯥꯛꯄꯨ꯫ ꯋꯥꯈꯜꯒꯤ ꯇꯨꯔꯤꯅ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯁꯛꯇꯝ ꯑꯃ, ꯊꯃꯣꯏꯒꯤ ꯑꯍꯥꯡꯕ ꯂꯩꯃꯥꯏꯗꯨꯗ ꯏꯔꯤ ꯋꯥꯔꯤ ꯑꯃ, ꯃꯗꯣ ꯂꯣꯏꯁꯤꯟꯕ ꯉꯝꯗ